ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ, ꯏꯆꯦ ꯏꯆꯟ ꯑꯃꯗꯤ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯕꯨ, ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯨꯝꯂꯛꯂꯤꯕ ꯁꯑꯣꯝ ꯑꯃ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯃꯦꯁ ꯃꯤꯔꯝꯗꯒꯤ M.A. ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯃꯥ ꯀꯦꯇꯨꯀꯤꯒ ꯏꯃꯨꯡꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯑꯃꯗꯤ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗꯕ ꯔꯥꯃꯦꯁ ꯃꯇꯝ ꯀꯌꯥ ꯑꯅꯧꯕ ꯑꯁꯥ ꯀꯌꯥ ꯈꯜꯂꯨꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯉꯥꯏꯔꯤ ꯃꯁꯤꯃꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯍꯧꯔꯛꯄ ꯏꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝ ꯀꯜꯂꯕꯁꯤꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯈꯤꯕꯒꯨꯝ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯁꯤꯒꯨꯝꯕꯅꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯗꯣꯟ ꯑꯃꯗꯒꯤ ꯇꯥꯔꯛꯄ ꯎꯟ ꯑꯣꯟꯒꯗꯧꯔꯕ ꯏꯁꯤꯡꯁꯤꯡ, ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯐꯖꯔꯤꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯨꯠꯁꯦꯝꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ꯫ ꯑꯗꯨꯉꯩꯒꯤ ꯏꯕꯣꯛ ꯆꯥꯎꯇꯣꯟꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯈꯤꯕ ꯃꯤꯀꯨꯞꯇ ꯃꯤꯂꯨ ꯏꯔꯥ ꯏꯍꯧꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯤꯅ ꯃꯃꯤ ꯁꯥꯡꯈ꯭ꯔꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯍꯨꯝꯂꯛꯂꯤꯕ ꯃꯇꯝꯒꯤ ꯁꯑꯣꯝ ꯀꯌꯥꯅ ꯂꯥꯂꯣꯡ ꯀꯌꯥ ꯄꯨꯊꯣꯛꯅꯔꯛꯏ꯫ ꯀꯕꯤ ꯀꯃꯜꯒꯤ ꯎꯔꯤꯌꯩ ꯃꯥꯙꯕꯤ ꯏꯔꯤꯕ ꯃꯌꯦꯛꯇꯨꯗꯃꯛ ꯃꯉꯥꯏꯔꯦ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯃꯗꯨꯒꯤ ꯑꯥꯔꯊ ꯅꯩꯅꯕꯤꯗꯕꯒꯨꯝꯂꯦ꯫ ꯃꯁꯤꯕꯨ ꯀꯂꯤ ꯖꯨꯒ ꯑꯣꯏꯔꯛꯄꯒꯤ ꯈꯨꯗꯝꯂ? ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯨ ꯏꯁꯦꯡ ꯁꯦꯡꯂꯛꯇꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯁꯨ ꯐꯠꯇꯕ ꯒ꯭ꯌꯥꯟꯅ ꯃꯄꯨꯡ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯈꯜꯂꯨꯕꯗ ꯃꯝꯃꯤ ꯔꯥꯃꯦꯁ ꯃꯇꯝꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯂꯤꯂꯥꯁꯤꯗ꯫ ꯔꯥꯃꯦꯁ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯃꯄꯥꯡꯒꯜ ꯁꯥꯃꯨꯃꯨꯛ ꯀꯜꯂꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯔꯥꯃꯦꯁꯀꯤ ꯍꯦꯛ ꯉꯝꯊꯪꯗ ꯂꯩꯔꯤꯕ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠ, ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯆꯪꯈ꯭ꯔꯦ꯫ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯐꯝꯗꯨꯅ ꯋꯥꯔꯦꯡ ꯉꯥꯡꯕꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯊꯧꯅꯤ꯫ ꯂꯥꯏꯃ ꯐꯠꯇꯦꯗ, ꯃꯁꯤꯕꯨ ꯀꯔꯤ ꯏꯁꯣꯔꯅ ꯁꯥꯔꯛꯄꯅꯣ? ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯆꯤꯟꯕꯥꯟꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯔꯥꯃꯦꯁꯀꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕꯁꯦ ꯅꯣꯡꯃ ꯀꯥꯡꯗꯦ꯫ ꯁꯪꯒ ꯀꯥꯁꯤꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯖꯛ ꯂꯥꯎꯕ ꯃꯤ ꯉꯥꯛꯇ ꯇꯤꯟꯅꯔꯗꯅ ꯔꯥꯃꯦꯁꯀꯤ ꯏꯃꯨꯡꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯅꯤ ꯔꯥꯃꯦꯁꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒꯤ ꯈꯜꯂꯨꯕꯗ ꯇꯧꯐꯝ ꯈꯪꯂꯛꯇꯦ꯫ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯒꯗꯕꯁꯨ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯈ꯭ꯔꯦ꯫ ꯀꯨꯏꯔꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯕꯁꯟꯇ ꯀꯣꯂꯦꯖ ꯂꯥꯏꯐ ꯍꯦꯛ ꯌꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜꯁꯨ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯑꯩꯒꯤ ꯋꯥ ꯆꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ, ꯑꯩꯈꯣꯏꯁꯨ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯦ, ꯃꯁꯤꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃꯗꯅꯤ ꯔꯥꯃꯦꯁꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯕꯁꯟꯇꯅ ꯃꯃꯥꯗ ꯄꯩꯁꯥ ꯉꯪꯂꯤꯕꯗꯨ꯫ ꯔꯥꯃꯦꯁꯁꯨ ꯏꯃꯨꯡꯗ ꯕꯔꯅꯥꯠ ꯁꯣꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ "ꯏꯃꯥ, ꯁꯦꯜ ꯈꯔ ꯄꯤꯌꯨꯗꯅ"꯫ "ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ? ꯂꯩꯇꯦꯀꯣ, ꯑꯉꯥꯡ ꯅꯪ ꯌꯥꯝꯅ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦꯀꯣ"꯫ "ꯏꯃꯥ, ꯑꯩ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯖꯤꯜꯂꯛꯂꯔꯣꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦꯁꯦ"꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯥꯃꯦꯁꯀꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤꯅ ꯃꯆꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯍꯟꯅꯤꯡꯕꯁꯤꯗꯤ ꯖꯒꯠ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯍꯨꯟꯗꯨꯃꯛꯅꯤ ꯉꯁꯤ ꯔꯥꯃꯦꯁꯀꯤ ꯃꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯨ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯕꯁꯟꯇꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯛꯄꯅ ꯁꯨꯔꯖꯗꯦꯕꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠꯁꯤꯗ ꯂꯪꯍꯜꯂꯝꯕꯕꯨ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅ ꯃꯥꯂꯦꯝ ꯑꯁꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯕꯁꯟꯇꯒꯤ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒ ꯁꯣꯔꯣꯛ ꯑꯆꯧꯕꯒꯤ ꯃꯌꯥꯗ ꯂꯩꯕ
ꯂꯩꯄꯨꯡ ꯑꯆꯧꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯈꯟꯅꯔꯤ꯫ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ, ꯅꯨꯡꯉꯥꯏꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯖꯤꯔꯤꯔꯣꯝꯗ ꯀꯣꯏꯔꯨꯁꯤ ꯃꯔꯨꯞ꯫ ꯂꯦꯞꯇꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯈꯤꯗꯕꯅ ꯕꯁꯟꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯁꯥꯅ ꯂꯥꯍꯠꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯅꯣꯡꯃꯁꯨ ꯍꯟꯖꯤꯜꯂꯛꯏ, ꯅꯣꯡꯃꯁꯨ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯃꯌꯥꯝꯕ ꯔꯥꯃꯦꯁꯁꯨ ꯃꯥꯒꯤ ꯐꯅꯅꯕ ꯍꯣꯠꯅꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯈꯠꯅ ꯆꯩꯅꯗꯨꯅ ꯋꯥꯔꯦꯞ ꯋꯥꯇꯦꯝ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯄꯨꯕ ꯅꯣꯡꯅ ꯎꯄꯥꯜ ꯑꯃꯠꯇꯗ ꯇꯣꯡꯕ ꯆꯦꯛꯂꯥꯁꯤꯡ ꯃꯄꯤ ꯃꯆꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈꯤꯕꯒꯨꯝ ꯔꯥꯃꯦꯁꯀꯤ ꯏꯃꯨꯡꯁꯤꯁꯨ ꯃꯁꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯁꯥꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯏꯔꯥꯛꯅꯍꯜꯂꯤ꯫ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯅꯤꯟꯗꯥ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ꯫ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯅꯤꯒꯤ ꯅꯥꯛ ꯌꯦꯠꯀꯤ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯅ ꯍꯪꯀꯠꯅ ꯆꯦꯜꯂꯛꯈꯤꯗꯕꯒꯨꯝ ꯃꯌꯥꯝꯕ ꯔꯥꯃꯦꯁꯅ ꯅꯨꯡꯁꯤꯔꯕ ꯃꯅꯥꯎꯒꯤ ꯏ ꯃꯔꯤꯒꯤ ꯂꯝꯕꯤꯗꯨꯗ ꯐꯍꯟꯅꯤꯡꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯌꯥꯎꯍꯜꯂꯤ꯫ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯋꯥꯡꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗꯒꯤ ꯁꯛꯇꯤꯃꯥꯟꯗ ꯆꯤꯡꯂꯩꯕꯥꯛ ꯄꯦꯛꯄ ꯌꯥꯎꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯥꯎꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯐꯕ ꯄꯥꯎꯇꯥꯛ, ꯑꯐꯥꯎꯕ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯇꯅ ꯃꯅꯥꯎ ꯅꯨꯄꯥ ꯕꯁꯟꯇꯕꯨ ꯂꯝꯖꯤꯡꯍꯜꯂꯤ꯫ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔꯒꯤ ꯐꯖꯔꯕ ꯀꯕꯤꯇꯥꯒꯤ ꯁꯦꯟꯇꯦꯟꯁꯁꯤꯡꯅ ꯈꯨꯖꯤꯡ ꯑꯣꯏ꯫ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯏꯌꯥꯏꯗ ꯌꯧꯈꯤꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯒ ꯄꯨꯟꯁꯤꯒ ꯖꯣꯝ ꯂꯩꯕꯥꯛꯇ ꯂꯩꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯁꯅꯤꯁꯤꯡꯗꯨꯒ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕ? ꯃꯇꯝꯒ ꯄꯨꯟꯁꯤꯒꯤ ꯈꯨꯍꯤꯡꯒ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯆꯠꯅꯔꯛꯇ꯭ꯔꯕ ꯀꯥꯜꯁꯤꯗ ꯕꯁꯟꯇꯗ ꯃꯌꯥꯝꯕ ꯔꯥꯃꯦꯁꯅ ꯑꯋꯥꯕ ꯃꯁꯛ ꯀꯌꯥ ꯈꯪꯍꯜꯂꯕꯁꯨ, ꯑꯐꯥꯎꯕ ꯃꯤꯁꯤꯡꯒꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯔꯥ ꯀꯌꯥ ꯇꯝꯕꯤꯔꯕꯁꯨ ꯕꯁꯟꯇꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯗ ꯍꯛꯇꯨꯅ ꯁꯥꯈ꯭ꯔꯕ ꯃꯨꯔꯇꯤꯒꯨꯝꯕꯅꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯀꯨꯏꯔꯦ ꯕꯁꯟꯇ ꯆꯍꯤ ꯑꯃ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ꯫ ꯃꯌꯥꯝꯕ ꯔꯥꯃꯦꯁꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯔꯥꯃꯦꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯐꯣꯟ ꯀꯌꯥ ꯇꯧꯖꯩ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ꯫ ꯕꯁꯟꯇꯁꯨ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯃꯔꯤ ꯄꯨꯜꯂꯗꯨꯅ ꯁꯦꯟ ꯇꯥꯟꯕꯅꯤ ꯍꯥꯏ꯫ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯈꯪꯗꯦ꯫ ꯖꯤꯔꯤꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯔꯥꯃꯦꯁꯀꯤ ꯃꯃꯥꯟꯅꯕ ꯈꯨꯜ ꯑꯃꯒꯤ ꯑꯍꯜ ꯑꯃꯅ ꯈꯪꯍꯧꯕꯅꯤ꯫ ꯔꯥꯃꯦꯁꯅ "ꯊꯤꯔꯔꯣꯏꯗ ꯑꯁꯨꯛ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ, ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯅꯤ"꯫ ꯔꯥꯃꯦꯁꯁꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯟꯈꯤꯗꯔꯦ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯔꯥꯃꯦꯁꯀꯤ ꯏꯃꯨꯡ ꯑꯁꯤ ꯏꯖꯠ ꯁꯃꯥꯟ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯥꯏꯗꯨꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯅꯕ ꯃꯈꯣꯏꯕꯨ ꯌꯣꯛꯂꯛꯈꯤꯕꯒꯤ ꯃꯍꯩꯔꯥ ꯃꯃꯥꯗ ꯄꯤꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯤꯕꯨ? ꯊꯥꯕꯜꯁꯨ ꯅꯣꯡꯍꯧ ꯄꯨꯕ ꯅꯣꯡꯅ ꯃꯆꯤ ꯃꯆꯤꯗ ꯂꯩꯈꯤꯕꯗꯒꯤ ꯑꯇꯤꯌꯥꯒꯤ ꯄꯥꯛꯂꯕ ꯌꯦꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯣꯛꯂꯤ꯫ ꯑꯥꯔꯁꯥ ꯇꯧꯔꯕ ꯃꯪꯒꯣꯜꯒꯤ ꯂꯩꯃꯥꯏ ꯑꯃꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥꯁꯨ ꯃꯈꯨꯠꯅ ꯈꯖꯥꯏꯗ ꯊꯝꯗꯨꯅ ꯄꯦꯟꯗꯕ ꯅꯨꯡꯅꯥꯡꯕ ꯀꯌꯥꯅ ꯄꯨꯜꯂꯗꯨꯅ ꯊꯃꯣꯏꯗꯒꯤ ꯏꯍꯧꯔꯛꯈꯤꯕ ꯄꯤꯒꯤ ꯏꯔꯥꯁꯤꯡꯅ ꯃꯤꯂꯨꯗꯒꯤ ꯆꯤꯟꯊ ꯆꯤꯟꯊꯅ ꯐꯝꯂꯤ꯫ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯃꯁꯦꯛ ꯑꯃꯅ ꯃꯃꯥꯏꯗ ꯌꯩꯁꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯁꯨ 7 ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯀꯤꯇꯨꯀꯤꯗꯤ ꯃꯪꯒꯣꯜꯒꯤ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯤꯇꯨꯀꯤꯅꯁꯨ ꯕꯁꯟꯇꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯖꯩ, ꯑꯗꯨꯕꯨ ꯕꯁꯟꯇꯒꯤ ꯐꯣꯟꯗꯨ ꯑꯗꯨꯃꯛ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ, ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯆꯥ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯇ꯭ꯔꯦꯟꯗꯨꯃꯒ ꯐꯝꯈꯤꯕꯗꯒꯤ ꯁꯨꯡꯍꯧ ꯍꯧꯒꯠꯇꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯃꯆꯥ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯏꯔꯤꯕ꯭ꯔꯥ, ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯔꯥ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯅꯪꯂꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤ ꯀꯝꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕꯤꯕꯒꯤ ꯋꯥꯈꯜ ꯀꯅꯥꯁꯨ ꯉꯝꯅꯗꯦ꯫ ꯃꯥꯒꯤ ꯃꯊꯧ ꯁꯨꯅꯅꯕ ꯍꯣꯠꯅꯕꯗ ꯇꯟꯗꯟꯁꯤꯡꯁꯨ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ꯫ ꯀꯥꯎꯖꯦꯡ ꯍꯔꯧꯒꯤ ꯃꯈꯣꯟꯇꯅ ꯑꯇꯤꯌꯥ ꯑꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫
ꯅꯤꯡꯊꯧ ꯇꯨꯔꯦꯟꯅ ꯑꯇꯤꯌꯥꯁꯤꯗ ꯇꯔꯨ ꯇꯔꯨ ꯊꯣꯛꯂꯤꯕ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤꯕꯨ ꯀꯤꯇꯨꯀꯤꯁꯨ ꯐꯝꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏ ꯌꯦꯡꯊꯣꯔꯛꯈꯤꯕ ꯃꯤꯠꯌꯦꯡꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯝꯂꯤ꯫ ꯑꯉꯛꯄꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯟ ꯄꯣꯄꯣꯛ ꯑꯃꯗꯅꯤ ꯔꯥꯃꯦꯁꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯅꯤ ꯔꯥꯃꯦꯁꯀ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯈꯤꯕ ꯏꯕꯦꯇꯣꯝꯕꯤꯒ ꯂꯃꯈꯥꯡꯗ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯀꯌꯥ MA ꯇꯝꯕ ꯃꯤꯔꯝꯗ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯃꯦꯁꯅ ꯏꯕꯦꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯂꯩ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯔꯛꯈꯤ ꯍꯥꯏꯕ ꯔꯥꯃꯦꯁ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯏ꯫ ꯃꯕꯥꯅꯤꯃꯛ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯏꯕꯦꯇꯣꯝꯕꯤꯅ ꯑꯦꯛꯇꯤꯚꯥ ꯇꯣꯡꯗꯨꯅ ꯒꯥꯔꯤ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯏ, "ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ?" "ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫" ꯏꯕꯦꯇꯣꯝꯕꯤꯅ "ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯐꯣꯟꯗꯒ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯤ ꯀꯩꯗꯧꯔꯦ?" ꯔꯥꯃꯦꯁꯅ "ꯑꯩꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯏꯕꯦꯇꯣꯝꯕꯤ ꯅꯪꯕꯨ ꯑꯁꯨꯝ ꯊꯃꯣꯏꯗ ꯊꯝꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯌꯥꯝꯅ ꯆꯥꯔꯦ꯫" ꯔꯥꯃꯦꯁꯅ ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯕꯦꯇꯣꯝꯕꯤꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯔꯥꯃꯦꯁꯀꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤ, "ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯁꯤ꯫" ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯔꯥꯃꯦꯁ ꯏꯕꯦꯇꯣꯝꯕꯤꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯇꯤꯛ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯅꯨꯡꯁꯤꯒꯤ ꯈꯣꯡꯂꯣꯏ ꯍꯨꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯀꯤꯇꯨꯀꯤꯗ ꯐꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯐꯣꯜ ꯇꯧꯔꯛꯏꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯁꯟꯇ ꯑꯣꯏꯔꯝꯈꯤ꯫ ꯐꯣꯟꯗꯨꯒꯤ ꯋꯥꯔꯣꯜꯗꯨꯗꯤ, "ꯏꯃꯥ, ꯑꯩ ꯊꯕꯛ ꯑꯃ ꯐꯪꯂꯦ, ꯅꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯂꯧꯔꯦ꯫" ꯐꯣꯜꯗꯨꯒꯤ ꯋꯥꯔꯣꯜꯗꯨ ꯇꯥꯕꯗ ꯀꯤꯇꯨꯀꯤꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯕꯁꯟꯇ ꯔꯤꯇꯨ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯕꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯤꯇꯨꯀꯤꯒꯤ ꯏꯃꯨꯡ 12 ꯄꯥꯟꯕ ꯁꯔꯠ ꯄꯨꯔꯅꯤꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯑꯉꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯈꯨꯠꯁꯦꯝꯒꯨꯝꯈ꯭ꯔꯦ꯫ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯂꯩꯇꯥꯅ ꯍꯤꯡꯖꯕ ꯉꯝꯖꯈ꯭ꯔꯦ꯫ ꯖꯤꯔꯤ ꯖꯤꯔꯤ ꯂꯦꯞꯇꯅ ꯆꯦꯟꯊꯈꯤꯕ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯃꯅꯥꯎꯅꯨꯄꯥ ꯕꯁꯟꯇꯅ ꯇꯥꯔꯝꯗꯕ ꯒ꯭ꯌꯥꯟ ꯇꯥꯈꯤꯕ, ꯀꯗꯣꯝꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯈꯤ ꯈꯪꯍꯧꯗꯕ ꯍꯨ ꯄꯨꯕ ꯁꯥꯎꯍꯨꯝꯗꯨꯅ ꯁꯃꯥꯖꯇ ꯀꯥꯂꯤ ꯇꯩꯁꯜꯂꯤꯕ, ꯍꯨꯒꯤ ꯀꯜꯂꯕ ꯁꯥꯎꯍꯨꯝꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯛꯂꯤ꯫ ꯅꯤꯁꯥꯅ ꯂꯥꯛꯍꯜꯂꯨꯔꯕ ꯔꯥꯃꯦꯁꯀꯤ ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯑꯐꯕ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯃ ꯍꯨꯝꯂꯛꯈꯤꯕꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯈꯨꯍꯤꯡ ꯑꯃꯗ ꯇꯤꯟꯕ ꯉꯝꯖꯈꯤ꯫ ꯃꯇꯝ ꯑꯃꯗ ꯔꯥꯃꯦꯁꯅ ꯏꯕꯦꯇꯣꯝꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯔꯥꯃꯦꯁꯀꯤꯗꯃꯛ ꯈꯟꯖꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛꯁꯨ ꯔꯥꯃꯦꯁ ꯃꯁꯥ ꯇꯥꯗꯅ ꯃꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯑꯣꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯔꯥꯃꯦꯁꯀ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯃꯤꯟꯅꯈꯤꯕ ꯔꯣꯃꯣꯂꯥꯅꯤ꯫ ꯔꯣꯃꯣꯂꯥꯅ ꯔꯥꯃꯦꯁꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯀꯤꯇꯨꯀꯤꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯕꯁꯨ ꯔꯥꯃꯦꯁꯀꯤ ꯃꯐꯝꯗꯗꯤ ꯃꯃꯥ ꯀꯤꯇꯨꯀꯤꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯛꯂꯤ꯫ ꯅꯣꯡꯃ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯔꯥꯃꯦꯁꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯀꯤꯇꯨꯀꯤꯅ ꯔꯥꯃꯦꯁꯇ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯋꯥꯐꯝꯁꯤꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯕꯨ ꯂꯨꯍꯣꯡꯅꯅꯕ ꯇꯧꯔꯁꯤꯁꯦ꯫ ꯏꯃꯥꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃꯈꯛꯁꯨ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯅ ꯂꯩꯔꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯍꯥꯏꯔꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ꯫" ꯃꯃꯥ ꯀꯤꯇꯨꯀꯤꯒꯤ ꯋꯥꯐꯝꯗꯨꯗ ꯔꯥꯃꯦꯁ ꯋꯥꯈꯜ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯛꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯦꯛ ꯄꯜꯂꯛꯄꯗ ꯔꯥꯃꯦꯁ ꯃꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕ ꯀꯌꯥꯅ ꯃꯩꯋꯥꯏꯔꯛꯏ꯫ ꯃꯃꯥ ꯀꯤꯇꯨꯀꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯔꯥꯃꯦꯁꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ "ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤꯗ" ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ꯫ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯒꯗꯧꯕ ꯂꯩꯔꯤꯀꯣ꯫" ꯋꯥꯍꯩ ꯑꯁꯤ ꯃꯃꯥ ꯀꯤꯇꯨꯀꯤꯅ ꯃꯆꯥꯅꯨꯄꯥ ꯔꯥꯃꯦꯁꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯀꯤꯇꯨꯀꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯃꯦꯁ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫
ꯔꯥꯃꯦꯁꯀꯤ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯐꯖꯔꯕ ꯗꯤꯁ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯤꯔꯕ ꯂꯥꯏꯁꯤꯡꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯂꯛꯄꯒꯨꯝꯂꯤ꯫ ꯔꯥꯃꯦꯁꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯛꯇꯗ ꯔꯣꯃꯣꯂꯥ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤꯁꯨ ꯔꯥꯃꯦꯁꯀꯤ ꯋꯥꯈꯜꯗ ꯉꯥꯎꯖꯈꯤ꯫ ꯔꯣꯃꯣꯂꯥꯅ ꯃꯁꯥ ꯇꯥꯗꯅ ꯁꯥꯒꯠꯆꯕ ꯋꯥꯈꯜ, ꯑꯗꯨꯒ ꯏꯕꯦꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯒꯤ ꯄꯔꯤꯡꯗ ꯁꯥꯒꯠꯆꯕ ꯋꯥꯈꯜꯅꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯔꯥꯃꯦꯁꯇ ꯔꯣꯃꯣꯂꯥꯒ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯅꯈꯤ꯫ ꯔꯥꯃꯦꯁ ꯑꯋꯥꯕ ꯑꯁꯨꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯌꯥꯊꯪꯕꯨ ꯏꯟꯒꯗ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯕꯅ ꯏꯕꯦꯇꯣꯝꯕꯤꯅꯤ꯫ ꯀꯔꯝꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ ꯑꯃꯔꯣꯝ ꯔꯥꯃꯦꯁꯅ MA ꯇꯝꯂꯤꯉꯩꯗ ꯐꯣꯟꯗ ꯇꯠꯇꯅ ꯏꯕꯦꯇꯣꯝꯕꯤꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯁꯥꯈꯤꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯂꯨꯒꯅꯤ? ꯔꯣꯃꯣꯂꯥꯁꯨ ꯐꯣꯟꯗ ꯔꯥꯃꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯕꯇꯅꯤ꯫ ꯔꯥꯃꯦꯁꯀꯤ ꯃꯃꯥ ꯀꯦꯇꯨꯀꯤꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯃꯦꯁꯇ ꯃꯃꯥ ꯀꯦꯇꯨꯀꯤꯅ ꯔꯣꯃꯣꯂꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯔꯥꯃꯦꯁ ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯔꯣꯃꯣꯂꯥꯒ ꯎꯅꯕ ꯇꯥꯈꯤ꯫ ꯔꯣꯃꯣꯂꯥꯁꯨ ꯔꯥꯃꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯕꯇꯅꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯔꯝꯗ ꯇꯠꯇꯅ ꯋꯥꯔꯤ ꯀꯌꯥ ꯔꯥꯃꯦꯁꯀꯤ ꯃꯃꯥꯒ ꯁꯥꯟꯅꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯣꯂꯥꯒ ꯎꯅꯕ ꯔꯥꯃꯦꯁ ꯆꯠꯂꯝꯃꯤ꯫ ꯔꯥꯃꯦꯁꯅ ꯔꯣꯃꯣꯂꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯍꯥꯟꯅ ꯂꯧꯔꯕꯅꯤꯅ ꯔꯥꯃꯦꯁ ꯐꯣꯟ ꯇꯧꯗꯨꯅ ꯔꯣꯃꯣꯂꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯔꯥꯃꯦꯁꯀ ꯔꯣꯃꯣꯂꯥꯒ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯎꯅꯕ ꯀꯧꯅꯕ ꯉꯥꯡꯅꯕ ꯀꯌꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯗꯤ ꯃꯕꯥꯅꯤꯃꯛ ꯏꯀꯣꯏ ꯀꯣꯏꯅꯩ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯀꯥ ꯑꯃꯗ ꯃꯃꯥꯏ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯖꯔꯕꯁꯨ ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯁꯥꯟꯅꯖꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯃꯦꯁꯅ ꯔꯣꯃꯣꯂꯥꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯑꯗꯨꯗꯒꯤ ꯔꯣꯃꯣꯂꯥꯅ ꯔꯥꯃꯦꯁꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯅꯨꯡꯉꯥꯏꯔꯤ꯫ "ꯑꯗꯣ ꯗꯗꯥꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯕ ꯃꯥꯜꯂꯤꯗ꯫ ꯗꯗꯥ ꯍꯣꯏꯒꯤ ꯏꯃꯥꯅ ꯀꯔꯤꯃꯇ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯇ꯭ꯔꯣ?" "ꯑꯩꯁꯦ ꯇꯥꯎꯕꯕꯨꯗꯤ ꯇꯧ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯇꯥꯔꯕꯅꯤꯗ"꯫ ꯔꯣꯃꯣꯂꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯔꯥꯃꯦꯁꯅ ꯄꯤꯔꯛꯏ꯫ "ꯑꯗꯣ ꯔꯣꯃꯣꯂꯥ, ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯁꯤꯕ? ꯑꯗꯣ ꯑꯩꯈꯣই ꯏꯃꯥꯒꯗꯤ ꯀꯔꯝꯅ ꯈꯪꯅꯈꯤꯕꯅꯣ?" ꯔꯣꯃꯣꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯣꯡꯃ ꯅꯣꯏ ꯃꯃꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯅ ꯈꯔ ꯊꯦꯡꯖꯤꯟꯕ, ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯨꯝ ꯍꯪꯀꯠꯅꯔꯛꯄꯗ ꯅꯣꯏ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯒꯤ ꯏꯃꯥꯅꯤ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯁꯨꯝꯅ ꯈꯪꯅꯈꯤꯕꯅꯤꯗ꯫ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯗꯗꯥꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ?" ꯔꯥꯃꯦꯁꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯁꯥ ꯇꯧꯔꯨꯔꯅꯨꯗ, ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ"꯫ ꯔꯥꯃꯦꯁꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯃꯛꯇꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯀꯥ ꯑꯃꯗꯒꯤ ꯏꯕꯦꯇꯣꯝꯕꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯊꯣꯛꯈꯤꯕꯗꯣ ꯔꯥꯃꯦꯁꯅ ꯎꯔꯦ꯫ ꯔꯥꯃꯦꯁ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯃꯦꯁꯅ ꯔꯣꯃꯣꯂꯥꯗ ꯆꯠꯂꯁꯤꯔ ꯍꯥꯏꯔꯛꯏ꯫ ꯔꯣꯃꯣꯂꯥꯅ "ꯍꯣꯏ ꯐꯔꯦ ꯊꯣꯛꯂꯁꯤ" ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯃꯦꯁꯅ ꯏꯕꯦꯇꯣꯝꯕꯤꯒꯤ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯔꯨꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯔꯥꯃꯦꯁꯇ ꯏꯕꯦꯇꯣꯝꯕꯤꯅ ꯐꯣꯟ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯣꯃꯣꯂꯥꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯔꯥꯃꯦꯁꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯣꯟ ꯂꯥꯛꯈꯤꯕꯗꯨ ꯔꯤꯁꯤꯚ ꯇꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯔꯥꯃꯦꯁꯇ ꯏꯕꯦꯇꯣꯝꯕꯤꯅ ꯐꯣꯟꯗ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯃꯦꯁ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯔꯥꯃꯦꯁꯀ ꯏꯕꯦꯇꯣꯝꯕꯤꯒ ꯎꯅꯔꯦ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯔꯥꯃꯦꯁꯇ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ? ꯑꯩꯅ ꯗꯗꯥꯗ
फोन तौबदु दादाना पानिंगदबगी मरम करिगिनो रामेशना यारेदा बेतुंबी नंगी अपाम अनिंगबदो आई सुंगे येनिंगद्रेदा अईगोनगी हेनबा अतोपा अमा लैरबसु मागा नुंसिनखिबदा आई नंगी नफमदा सुंगे येटलरोय इबेतुंबीना दादा नंगना हारिबदो करिनो नुंसिबबु फगी सानाबा याब्रा आईदी दादा रामेशबु यामना नुंसिजै मदुदगी रामेशका इबेतुंबीगा ngaihak awai akum tongnare फना कुइना मबानिमक वारी सानारकपदुना असुम थेंजिलखी तौबुगीदी इबेतुंबीना हाना प्लान पुनमक मागी ममानबीदुदा सिन्नाबा लोइनख्रबनी अदुदगी रामेशना इबेतुंबीदा वा अमा हाइरई फरे आई ngasiदी थोख्रगे मखोय अनीना वारी सानारिबा कागी थोंग अदु मपानदगी योनसिल्लमलबा माले रामेशना थोंग हांतोके हाइना तौबो मिकुप्ता यादरे रामेशना करीनो तौरिबसे इबेतुंबी इबेतुंबीना पाखुम अमता पीदना लैखी रामेशना अमुक खंजिन्ना वा मखा तारई आई नंगी नपुकचेन चपचाना खंगी आई नंगबु लौबा सुंगम ngamloi रामेशना असुमना हाजरबसु नुपी ओइबिगी थमोइना कनबु कनख्रबदी अपाम नुंसिबा हाइबदो फंगदब लैते हाइबदुनी करीदी उपाय लेरुनी रामेश नुमित अदुदा रामेश हाइफम तौहम खंगदना इबेतुंबीबु अवाबा अमगा लोइनना लौबा ताखी अदुदगी इबेतुंबीना रामेशता अमुक हाइरई दा रामेश आइबु सौनिंब्रा रामेशना यारे नुपी नंगी पुकचेन आई ngasiदी खंगले असुम मिउ साहनबदी फते ngahan nangna restaurant amadagi thokibado kanaga unarabuno इबेतुंबीना दा रामेशना कदाइदा उरिबुनो रामेशना मीना हारकपनी मदुगी आइना नंगबु साउरिबने इबेतुंबीना मरम खंगदना हाना साउबसु फतेदा मदुगी वफमदु ओरबदी आई सेंगना हाइगेसे इबानीना हौजिक लेइबा युमसिगी इमानबीदु मागी प्रोग्राम चमिनरुबनी दादाना यामना आइबु तौंगंबी ताहनगनो थाजद्रगना इमानबीदा हौजि फोन तौगे इबेतुंबीगी वाफमदुदा रामेशना पाकुम पिरई यारे तौरुनु थोंगसि अमुक्ता हांतोहल्लो थुनमक इबेतुंबीना मागी ममानबीगी दादा फोन तौदुना मकोय अनिना लैरिबा कागी मपानदा लोलंबा एल ड्रॉप टू चिंथोक्तुना हांतोहल्ले अदुदगी रामेश मपानदा थोरक्तुना सोर मचा अमा होलदुना वाखल अमुक तौरई माना खलीबसी चेन चोंबगी फियमनिने ngasiदी निमित फतेदा हाइरगा युमदा चकसिरा आइना माबु लौरगना इमागी वाखलना कमदौबा इमाना पामजबना रोमोलानी फरे लाइबक्ता तंबा अमा लाक्चरनी हाइना खलिंगाइदा इबेतुंबीना अमुक कौरई इमुंगदा फमसिलाओ दादा रामेशना हाइरई होय लाके चंगबिरमो नुमित अदुगी पुंग तरे मखाइगा ताबा अदवाइदा इबेतुंबीबु रामेशना मयुमदा पुसिल्ले रामेश की ममा की तुकीना हराउजखी अहानबददी की तुकी यामना पेंजखी मथमोइनुंगदा अदुबु थंगदब मिकुप्ता की तुकी माइथोंग मकालामबदु सकफम खंगन हंजनखी इबेतुंबीगी माइथोंग उदिंगाइदा रामेश की ममा की तुकीना खलुबना रोमोला और खलुबनी कितुकीनसु रोमोलाबु यामना पामजखी नुंसिजखी रोमोलानसु रामेश की ममा कितुकीबु यामना खंजखी नुंसिजखी रोमोलासु रामेश का कुल थंगनाबा हाइबदो ओइखी रामेश नुपी अमा पुरकले हाइबा पाव अदु ताबदा रोमोला मथमोइदा पेंदबा निंगमदबा कया पोखी रोमोलाना मुखलई करिगिदमक्ता माबु असुक यामना नुंसिरुबनो अमुकसु रोमोला वाखलना तरे तरा थोकना खलाई थमोइना नुंसिबा हाइबसिसु नुंसिको तिनबा लोइनबा मीगी मगुन खंबा हाइबसे कयादा मरु ओइख्रबा अमरोमदा रोमोलागी वाखलबो ततना फातजै अमुकसु खलखी नुपाबु मातरा असुमना रोमोलाना वाखल नुंगाइदन लैखी सही अमरोम होख्रबगी तुंगदा रामेश का इबेतुंबीगा लुहोंगले नुमित अदुमक्तदा रामेश की मनाव नुपा बसंतसु मागी नुपीबु पुरदुना मयुमदा लाखी
ꯀꯤꯇꯨꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯕꯁꯟꯇꯕꯨ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫